lamjena relief scheme ta leiriba miyam da sale oina lupa lising amamam pinabagi da mak lupa crore mangai henbagi senfam kaithokle haina si minister nongthamen biren hai krai Socialist Students Union of Manipur SSUM na mahai sang sing yang sinbagi khongsatta kombi sandong apa primary school gi hivam ningba kainingai oiba mawongda leiramle hairi India ki mafum ataida pangthokna kibagom Manipur da sungasi kunmangarak suba World Sight Day gi thoram pangthokhrei Amade Sardar Vallabhbhai Patel ge mapok minute kamari lenana Department of Youth Affairs and Sports Government of Manipur na sinna pangthokpa Run for Unity ge lamjel ngasi Chief Minister N Biren Singna CM Manglo dege lamthakhrei Kurumjari ISCOM News ki Manipuri pau miyang tabiri pumna makpo taram noksari hauzik mapung oiba pau sing bizari Lanjena duna relief camp ta leiriba miyamda sale oina lupa lising amamam pinabagi damak lupa crore manga henbagi senfam kaithokle haina Chief Minister nongthaman biren hai khrei social media da thagalakpa warol amada N biren hai internally displaced person IDP singi oina leiriba mipum khuding makta ningol sakauba kumhai ki yenglaga lupa lising amamam Pinanaba amadi tangai fadana ningtham thagi changdraba yadraba momfak kambal chingba pinanaba state ke emergency fund ge lupa crore manga henbagi senfam kaithokle amaramda state ke home department na thokiba zerol amada manipur gi tongan tongan ba relief game sing amade tongan tongan ba mafam sing de leiriba miyoi sing gi damak state government ke emergency fund ge lupa crore manga lakh taru lising kun manga ga chama kaithokle zerol asina makhata na hairi senfam sing asina lanjena duna leiriba miyoi sing da tangai fadana changba mompa kambal kangkhal amadi atai tangai fadana changba polam sing phangalgani Government of Manipur na thokiba order magi matung ina Ningombam Ningol Adhikari Mayum Ongbi Basanti Devi Sahini Funipal Amasung Machanapi Lanchenbi Sahinipal Laikidaba Taudoka Mari Lenana Zathagadoriba Magistral Inquiry da Sakhi Pining Basingna Masagi Ditar Singh District Magistrate Pikhalak na Bakhangan Krai District Magistrate Imphal West in charge na Thopa Notification Amana Basanti Amasung Mahaki Machanapi Lanchenbi Sikhibaga Mari Lenana Manipur Government ke Home Department na Thopa order Amana District Magistrate Imphal West na Inquiry Authority oiduna Magistral Inquiry ama chathanaba khanghale Inquiry aduna thawdok adu thokhibagi maramsing adu investigate tawba amadi asigumba thawdok adu matungda thoktanaba kari karamba thabak paikhatpa yabaga habdu suggest tawgani thawdok aduga mari lenana kanagumba sakhi piningba natraga mari lenaba chechang material sing inquiry officer da piningba leirabade District Magistrate Imphal West da masagi chapsaba detail sing yauna November 9 fawbagi manungda Bisinaba Kanghale Panbayai Madudi Hokiba September Kulhumdoida Mama Macha Animak Wangoi Police Station Ge Manungsana Laiba Haurebi Mayalekai Seram Leraki Masagi Imunge Pamung Matakta Yamna Chingnangai Oiba Mawongda Siduna Leramba Tengnara Kibani Imagi Amade Imalebaki Damak Ekoi Lighting Ningtina Tamsi Haiba Kolauda Mahiroi Love Socialist Students Union of Manipur SSUM na Students for the Students Haina Mingthonba Mahi Sang Sing Yang Sunbage Kongsat ki Manungsa Nangase Kumbi Sandong Upper Primary School ki Pivam Yang Silubada Ningba Kainingai Oiba Mawongda Leiramle Haina Lub Asige General Secretary Thiam Prakasna Nungnang Ba Fongdorakli Lub Asige President Soresam Yaimana Lucingduna Sathakiba Yang Sin Kongsat Aduda Mahisang asida class 4 amade 5 tamliba Mahiroi singna mahisang asigi manungda leiba ibidau ising saiba laibungi ahangba mafam amada punna mahimasing tamlam ki haiki mahakna makataraduna mahisang asige classroom masing suna leitaba amade classroom amaga gi marakta nakhal khadaba asina Mahiroi singna mahimasing tambada khoijang bangamdri pre-nursery degina
क्लास 8 फाउबा लेबा महिसंग असदा तमलिबा महिरोय चात्रुक तराहुमदोय असि निंगथीना महि मसिंग तमजनबा महिसंग असि निंगथीना समजिन साजिनबगे तंगाई फदबा लई हाइखी क्लासरूम मसिंग यामदना लैरिबा असि मेनखटपगी मथक्ता महिरोय 35 खुदिंगी ओजा ममम लहनगदबनी हाइबा कांगलोन वाटना वाटपो ओजा सिंगसु अथुबा मतमदा मेनखटपिनबा मरी लेनबसिंगी पुकनिंग सिंसिनखी लोइनना महिसंग असदा पुन्ना महिरोय चात्रुक हेनन लैदुना मपुंग फाबा महिसंग अमा ओइबना अपर प्राइमरी स्कूल के थाक असिदगे हाई स्कूल के थाकता पुखटपिनबसु महाकना फोंदोखी यंगसिन खोंगचत असिगे मनुंग चना महिरोय लुप असिगे माइकैदगे महिरोय सिंगे महि मसिंग तंबदा हेन खुदोंग साननबा सैनिटरी स्टेशनरी आइटम सिंग मैथमेटिक्स किट फर्स्ट एड किट साना खोटनबगे मचाक सिंग अमदे नोटबुक सिंगसु खुसनखी हारिबा अखोइना वालिबा इंफ्रास्ट्रक्चर जे खुतम ओइना हौजिकी लाइसंग असिगी लाइबुंगी नाकंदा छात्र सिंग डायरेक्ट तंबिरी लाइक तंबगी मफम लेतदना ओजा सिंग सिनबिदुना हारिबा लाइबुंगी सुमांगदा अंगांग सिंगबु महि मसिंग ताकपि तंबिरी मसिना ताकले मदुदी हारिबा स्कूल असे अदुकी मतिक इंफ्रास्ट्रक्चर बिल्डिंग सिंगबा वाले हबसे हिरम असिदा सरकारना अथुबा मतमदा मियंग चंगजा निंगी लोइना लोइना लोइसलकपदा हौजिक बोसेम अमदी बोसेमगी चेयरमैन सिंग मकोइना मकोइगी ओइजबा थादोक्तुना छात्रगिदमक्तदा खल्लगा थबक थगांग कयामरुम अमा पुबिरी अखोइगा उन्नजरुबा मतमदा बोसेमगी चेयरमैन अखोइना तक्सलुबा सागी मोनो कलर ओरंबा टेक्स्ट बुक सिंग असे बाय कलर ओनबिरकनी हाइबसिमा ताकपिरई मसिदा अखोइना मतुंग तारकपदा अखोइगी बोसेमगी चेयरमैन सिंग मखोइगी होनाजबा मयाम असे येंगलगा मखोइगी कथोकबा पुनम असे येंगलगा अखोइना सरकारदा हाइजरी मदुदी मखोइगी सर्विस एक्सटेंशन तौबा याबगी खुदोंग चाबा लेरगदी मखोइ सिंग असे मतम सागना कुइना हिमालयबाकी दमक सेवा तहनजनिंगे हाइबसे म्यांगी मफमदा थमजरी National Program for Control of Blindness and Visual Impairment National Health Mission Manipur amade Directorate of Health Services Manipur ahumna kusamnana sindurangasi Chingmairungda laiba Kunmangarak Suba World Sight Day 2024 gi thauram pangthokre Love Your Eyes Kids haiba team galoinana mama mapa oibasingna angang singi mit chingbo nada yektana sokhandana thamnanaba thaudang lawminasi haiba wafamda maru oina pangthokiba thauram aduda saruk yakiba Health and Family Welfare Minister Dr. Sapamnandana haikibada malemgi oina yengbada chada yankhai ki changdi anop uptaba yaraktre masigi mathakta haujiki matamda mobile phone chingba polam kaya thoglakpa asinaso angang singi mit chokhanbada helhalakle maramasina mama mapa amadi ojasingna angang singi mit chokhanba ngakthoknanaba ahenba thaudang sing lobibagi matam yaure phongdokhi ngasigi thoromaduda Special Secretary Health Hongyowarsang Health Services ki Director Dr. O Sanahanbi Devi State Mission Director NS Manipur Dr. M Dinesh Singh amadi atai mari leinaba staff singsu saruk yakhi India ki luchingba ama oiramba Sada Balabhai Patel ge mapok numit ka mari leinana Department of Youth Affairs Post Government of Manipur na sinduna pangthokpa Run for Unity ki lamjel ama ngasi Chief Minister N Biren Singh na Chief Minister Banglo dege lamthakre lamthabagi thoram aduda Chief Secretary Dr. Vinit Joshi Director General of Police Rajiv Singh Special Secretary Youth Affairs Post Namoizam Kheda Water Singh Footballer Oinam Bembem Devi Judoka Susila Devi Likmabam Boxer Livestream Sarita Devi Actor Madhi Singha Sadananda Hamom Padma Singh Youth Affairs Post Police ki Mioi Kayana Sarukyaki Lamjel Adukmalapak Sports Complex ta Lamtungpam Oiki Directorate of Fisheries na Ningol Sakoba Kumhaiga Mari Lenana Lagleba November Anida Imphal gi hapta kangjebungda pangthokadauriba nifu mangarak suba fish fair com fish craft competition asida tongan ba nga makhal kayagi mamal sing lepkhrei Fisheries Director H Bal Krishna Singh na thadorakpa zerol amagi matung ina Katlada kilogram anidege anigi mathakta laibasingda kiloda lupa chahum Rauda lupa chahum yankai common calf made grass calf da lupa chani marfu silver calf dana kilogram ahumge mathak singdana
kilogram amada lupa chani kunda fangani hairi pengba amade khabaki oina gram chahumda lupa chamanga yankhai ngatona kilogram amada lupa chamri yankhai ngahaina kilogram amagi mathakta lupa chani kun ukabina kilogram amada lupa chani yankhai da phangani foromna kilogram amada lupa chahum tunghanbina kilogram da lupa chama yankhai sarengna kilogram amagi mathakta lupa lising amaga chamana laiba phangani haina so khangalakle nga makal local gi nga habidi IMC Indian Major Kapta raw mrigal lere degi grass carp silver carp common carp degi tunghanbi degi di saring ju special kanoina dum phangni aduga ukabidi marang kaina phangni degi loinana aikogi indigenous fish the state ki fish ori pengba se handaki nga melas de koina special focus se pengba da pi handaki am chawa sa kai koi pengba ji ugani pengba da te nga ton adagi atei makhal gi nga mayam amasu ubiragani khulngak pamioi ama masagi license gun double barrel sengbada nongmai sige chamber da maru yawe haiba khanghodabana soiduna kapthorakpa maruna thabak ta panduna sokpadagi imphal ge raj medicity hospital da pukhatuna laikana khre haidi masagi license gun maruna panbadagi soklaba mioi adu thobal athokpamdagi athokpam sidat sahi kuntra apokpa athokpam nanda kawi haidi thodok asingarang numidang saurakna pung 8 makhairom tarakpa adwaida thokibane haidi Secretary to Governor Matam Sangna Tabak Toroklaba Bobby Waikom Mahaki Tabak Tobagi Matam Loikibaga Loinana Ngasi Manipur Governor Laxman Prasad Acharya Nalusingduna Raj Bhavan Imphal Staff Officer Pumna Magna Kainaba Pibagi Thoram Amangasi Raj Bhavan the Pangthokre Thoram Aduda Governor Laxman Prasad Acharya na Bobby Waikomna Raj Bhavan Asigi Damakta Kathok Lamba Thaudang Kayabo Singthaki Baga Loinana Mahakpu Matam Sangna Punsinung Sangna Lainaba Yaipa Paujel Piki Panbayai Madudi Bobby Waikom Kumja Lisingani Kundagi Hona Matam Matamgi Lakiba Manipur Governor Singi Oina Secretary Oina Tabak Buduna Lakibane Sorepagi Anti-Drug Task Force na mayai ka basenjak lalonba amadi jaba thingbagi khongjang leptana jathaduna lakpagi srogomo aina ngasi lub asigi task force na Imphal East District ke kairaudage drug sizinaba miyoi nefu phagatuna wakhal tamina khre hairi Sorepana thadorak paserol asina hai naha oiriba tungi yumbiral kayabo drug pizaduna kanglaipak Manipur bo maham taraba miyoi singi laifam oirakna bohan ariba ase loi mapugi asepa thaurang amani haibasi aikhoigi miyamna khangna chatpa mathau tai maram aduna drug talai suraba lamdam asigi tungi yumbiral kayabo drug khayatage kalhauba haibasi sorepagi tawdaba yadraba maru oiba thaudangni hairi sorepagi anti drug task force na lamdam asigi nahasingbo drug tagi kanduna maru changba tungi mirol amamam ahel hauna na bahona bada lebak miyam na su masi phawba mateng pangbiduna lakle makata na su sorepana miyam galoina na nahakaya drug ki ipakta gi chingkhatuna khunai asigi maru changba mirol kaya puthokna ba hona khigani masida miyam na su mateng pangbiyo haire Thobal District ki Yairpok Tampa Kaithel ki akoibada grocery dukan singda haira gi potlam sing hapsilaktuna yonsilakpadagi Tampa Kaithel da potpham bhamduna haira yonbasingda chauna amangbo ohele haiduna potpham bhambi singna irang haurakkhre loinana athuba matamda laingak amadi mari leinabasingna akanma mityang changbiyu haina Tampa Kaithel da potpham phamlibi singna pungning singsilakle haira yonbi amana phongdorakhibada makhoi haira yonbi potpham Kulhumdoi asi Yaripok Municipal Council na vendor card piduna Tampa Kaithel asida matam kayagi mamangduna haira yonduna lakhiba singni adumakpo Kaithel asigi akoibada grocery gi potlam sing yonbagi dukan phamliba sing asina kumai haraugi matam lakpada haira gi potlam sing hapsinduna yonsilakpana thangai singna haira yonjariba singda chauna mangjaba ayat apan ohelle masi kumsi sahi khaktagi natte haukiba sahi singdasu adumak hek tawrakpadagi irang kaya thokibasu laikhrei makoina asumna haira yonsilakpasina nakhai sengna kaithelda haira yonjaribasing asigi haira kaya patpa pumba yauksilaktuna amang ata kaya su yaure
masi kanana yengsinbigadoribano haina hangladuna grocery gi polamsing yonbasingna grocery gi polamsing adumak yonbiyu aduga haira yonbisingna haira tamak yonjage haira yonbisingna dukan singge association da ai beserol pisinduna tawbidana ba haijaradura haijaruba matamda makoina thingbangamde nakoina thokpa tawnaro haibirakpada nungaitaba amane haiki hiram asida hena wathok chawthorak tringaida manipur lengak amadi mari lenaba authority na athubada akan mamit yeng changbiyu haina su phongdorakle Hari phami ba dukan singje chengkom la sahi khuding gi hape ba akoi ga dum ha ko na dum khana ba ade kom si jo la lo ka yu ang kal le kom si da su thambi nu hai ba moi da hai ja re moi dukan ge association da koi si ga tha ja re association ngam re moi na ngam ba da tau ro hai re ba ko se ade ge moi yo do ri na dum hai re ngarang ju khana re ade khuji so moi da yo lu nu hai ru ba ma tam da moi yo ne na mu ko na tau re koi ge khana re adu du ge अरे लंपा तो जो मैं ना योला लम कुछ मत जो अकोई जो पूरा चीज़ है अच्छी है ना पूरा इबार कोई जिन्हें सेव कम लाई तो मोई की कस्टमर तो पी नहीं है अदो दी मोई की कस्टमर तो दी मोई की कोसरी की मोई की पोट तो इन्हें थम्बी की बकाई तो क्या बा अकोई की सेव कम लाई तो मोई ने कोसरी तो थम्बा का मोई की कस्टमर तो पी भी आप रहा मोई की कोसरी की तो मोई ना सेव कम लाई ऑर्डर तो उड़ी जिंगा अकोई जो पी बंगा में बा Biết cái ano boss cái ano khoi ju pi bang ngam me sine ba khoi na hai bi ro sine ba khoi na je a du ko noi na tau ni ngam pham tau so Manipuri Youth Front of Assam Maifagi General Headquarters Rangpur Silsarda Maifagi President Thangjam Rajana Mifamapu Oiduna Hagdukiba Nepal Suba Sahi ki Mifamda Maifa General Headquarters ki Hana Thaupuram body resolve tawraba matungda maifagi sahi ani habidi kumja lising ani kunmari teki kuntaruk phawbagi oina anoba executive body khankrei president oina thangjam rajan vice president tampang mayum salauddin secretary general maibam sabiruddin khanbo thaupunanaba khankrei masiki mathakta chief advisor oina seram herajit legal advisor Panjobam Lokenath amadi tampak mayum rehanuddinna advisor oiragani ngasi nauna khalaba executive body lising ani kunmari kunmangada pangthokadauba calendar work waref oina laukhibada sahi khudingi august kunmapan asi maifagi oina sahi khudingi imalon kanba nimit haina thauram pangthokpa loinana asamda soina khundariba amadi CSO singna nimit asi Assam Assembly na Manipuri lolbo associate official lol oina bill pass tawkhiba nimit asibo imalon kanba nimit haina thauram pangthok pinaba appeal tawjari sahi khudingi maifana pangthokpagum ningol chakoba thauram pangthoklagani maifana sinduna sahigi sports ki thauram pangthokpa Chandrapur Kasarda Manipur Levy gi mitam yungadauriba asida maifana mapung fana sogatpa haina su warep na khre hari Manipur de ing tapa hanjil halo IDP sing mukhunda laita halo haina owang no poke mahairoi sing saru yaduna ngarang Delhi ge jantar mantar da mifam pangthoktuna apunba kholau amo oina demand tawkhrei save Manipur no compromise on Manipur territorial integrity haina mingthonduna Delhi the west toba mahairoi amadi naha singe group ama oriba Manipur Innovative Youth Organization mayon amasung United Kaksing Students Unicas ani na sinduna pangthokiba protest aduda Kanglup amadi Purup ki khaidana awang nongpoki mahiroi kayana saruk yaki North East Student Society Delhi University ki mihut singsu protest aduda saruk yaki bagaloinana National Capital de Lairiba awang nongpoki mahiroi sing amatta oina punsin bagi tangai fadabalai lebak asigi naha amasung mahiroi sing asi national asigi yumbini Central Midi State Government na Manipur gi thatara Nepal surak laba irang asi losinaba apung phaba thabak lokhataba asigi damak nungai taba phawi haibana sing bawafam sing phongdok naki protest aduda saknai raba historian amasung geopolitical analyst Avijit Chari retired colonel Kesur Sana chingba miyoi kayana wangangki
ꯍꯧꯈꯤꯕ ꯃꯃꯥꯡ ꯆꯍꯤ 2023ꯒꯤ ꯃꯦ 3ꯗꯒꯤ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯃꯩꯇꯩꯗ ꯂꯟꯗꯥꯔꯛꯄ ꯉꯁꯤ ꯐꯥꯎꯕ ꯂꯦꯞꯄ ꯂꯩꯇ꯭ꯔꯤ ꯃꯅꯤꯄꯨꯔꯗ ꯃꯩꯇꯩꯒꯤ ꯑꯣꯏꯕ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕ ꯑꯁꯤ ꯆꯍꯤ ꯑꯃꯗ ꯌꯥꯝꯅ ꯇꯥꯡꯅ ꯊꯣꯛꯄ ꯅꯤꯡꯉꯣꯜꯁꯤꯡꯒꯤ ꯑꯣꯏꯕ ꯊꯧꯔꯝꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡ ꯑꯁꯤꯒꯤ ꯈꯟꯕꯤꯗꯨꯅ ꯗꯈꯤꯅꯥ ꯍꯤꯗꯥꯅꯕ ꯂꯒꯥꯎ ꯁꯥꯅꯕ ꯑꯃꯗꯤ ꯗꯤꯋꯥꯂꯤꯗ ꯕꯣꯝꯕꯂꯥꯅꯆꯤꯡꯕ ꯊꯥꯕꯤꯗꯅꯕ ꯍꯥꯏꯗꯨꯅ ꯏꯞꯁꯥ ꯖꯤꯔꯤꯕꯥꯝ ꯕ꯭ꯔꯥꯟꯆꯀꯤ ꯃꯥꯏꯀꯩꯗꯒꯤ ꯑꯦꯄꯤꯜ ꯇꯧꯔꯛꯂꯤ ꯖꯤꯔꯤꯕꯥꯝ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯑꯣꯏꯅꯗꯤ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯈꯨꯟꯗꯥꯃꯤꯟꯅꯔꯤꯕ ꯐꯨꯔꯨꯞ ꯈꯨꯗꯤꯡꯃꯛꯅ ꯂꯒꯥꯎ ꯈꯥꯎꯕ ꯁꯥꯟꯅꯕ ꯑꯁꯤ ꯑꯊꯤꯡꯕ ꯊꯝꯂꯦ ꯃꯁꯤꯗ ꯀꯅꯥꯒꯨꯝꯕꯅ ꯑꯊꯤꯡꯕ ꯑꯁꯤꯒꯤ ꯃꯥꯌꯣꯛꯇ ꯁꯥꯟꯅꯔꯝꯕ ꯇꯥꯔꯒꯗꯤ ꯃꯗꯨꯗ ꯊꯣꯔꯛꯄ ꯑꯐꯕꯇꯒꯤ ꯗꯥꯏꯇ ꯈꯨꯗꯤꯡꯃꯛ ꯃꯁꯥ ꯃꯁꯥꯅ ꯄꯨꯖꯒꯗꯕꯅꯤ ꯍꯥꯏꯅ ꯖꯤ ꯁꯅꯥꯇꯣꯝꯕ ꯁꯔꯃ ꯄꯕ꯭ꯂꯤꯁꯤꯇꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯏꯞꯁꯥ ꯖꯤꯔꯤꯕꯥꯝ ꯕ꯭ꯔꯥꯟꯆꯅ ꯈꯪꯍꯜꯂꯛꯂꯦ ZEO Zone 1 मखादा लेरिबा पेट्रिक जूनियर हाई स्कूल दा ngasi October की तांग 30 दा स्कूल असिदा तमलखिबा सिंगजमई मथक थोकचम लेकाइदगी डॉक्टर वहेंगबम रतन कुमार ना मरु ओइबा थौदांग लौदुना अर्बन हेल्थ सेंटर सिंगजमई के एमओ इंचार्ज डॉक्टर बंदना सलाम याउना नर्स फार्मासिस्ट लैब टेक्नीशियन MTS अमदे स्टाफ सिंगना सरुक यादुना वन डे हेल्थ कैंप अमा पांगथोखरे ngasi हेल्थ कैंप दुदा मरु ओइना अंगांग खुदिंगमक ब्लड ग्रुप डिटेक्शन hemoglobin test kidamak blood sample lobada natana makhoi gi tangai fadaba hidak langthak amadi sanitary pad na chingba kaya school asigi headmistress kusinaki hauji sanabagi paw mo pizari Sigi sanabagi pauda building champion together haba team gi makhada None District Badminton Association na host oiduna ahanba Naga Hills District Badminton Knockout Tournament 2024 haudokrei Ganrilung Kamai None District Badminton Association ge General Secretary na haikibada tournament asi district mayam asigi players mayambo awang mathak ta pukhatpa ngamnanaba pangthokpani makhata na miyam na su tournament asida laktuna yengbina basu phongdoki October 18 dagi hauduna November 2 fauba chathagadaba tournament ngarang numidang di John Cha DFO nonena chief guest oiduna Tangkhojang badminton coach noneda haudoki tournament aduda Arts Abel Convener Naga Hill District Badminton Association na guest of honor oina saruk yaki tournament asida none Tamenglong Senapati Ukhrul Chandel Kamjong amadi Tengnopol District dagi sanaroi chahum tarana saruk yari tournament aduda Demchuilung Gonmai Tournament Secretary Ganrilung Kamai None District Badminton Association General Secretary amadi Napoleon Rangmai DFO Kamjong na saruk yaki tournament asida open category dagi hauduna chahi humpu manga phobagi category sing khaidoktuna sanare District Kang Association Jiribam na sinduna Jiribam gi babu parada laiba Lamlan Community kam Hall Kang Sangda Sanariba Anisuba Elangom Purnima Devi Laimarol Kang Tournament Lising Ani Kunmari gi ngasi sanakiba Group League Round Match da MITL na Ichelbo Panjal Taruk Mari da Maithiba Pikhi hayeng nung tilpong amataba matamda kasar kangkhutka Eli siga sanaragani ngasigi match asida MITL ga Ichel ga chanaki MITL na tos ngamduna maikei khanki aduga Ichel na kang kaptuna sanaba hauki half mamangda MITL na Ichel bu panjal mari amada mangsil thaduna laiki matungda apiba matamda MITL na Ichel bu panjal taruk marida maithiba pikhi ngasigi match asida N Kunjamohan Singh na referee aduga Atom Iboton Singh na scorer oiki Hauzik Rubeda Maru Iba Pau Amok Lanjena no relief camp ta laiba miyam da selo ina lupa lising amamam pina bagi da maglupa crore manga hen bagi senpham kaithok lai haina su minister nongthom bina na hai krai Socialist Students Union of Manipur SSUM na mahaisang sing yang sinbagi khongchata kumbi sandong upper primary school gi phibam ningba kaini oiba mawong da lairam le hairi
ꯃꯥꯂꯦꯝꯗꯒꯤ ꯃꯐꯝ ꯑꯇꯩꯗ ꯄꯥꯡꯊꯣꯛꯅꯕꯒꯨꯝ ꯃꯅꯤꯄꯨꯔꯗꯁꯨ ꯉꯁꯤ 19ꯔꯛ ꯁꯨꯕ ꯋꯥꯔꯜ ꯁꯥꯏꯠ ꯗꯦꯒꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯑꯃꯗꯤ ꯁꯔꯗꯥꯔ ꯚꯜꯂꯚꯚꯥꯏ ꯄꯇꯦꯜꯒꯤ ꯃꯄꯣꯛ ꯅꯨꯃꯤꯠꯀ ꯃꯔꯤ ꯂꯩꯅꯅ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯣꯐ ꯌꯨꯊ ꯑꯦꯐꯦꯌꯔꯁ ꯄꯣꯁꯠ ꯒꯚꯔꯟꯃꯦꯟꯠ ꯑꯣꯐ ꯃꯅꯤꯄꯨꯔꯅ ꯁꯤꯟꯗꯨꯅ ꯄꯥꯡꯊꯣꯛꯄ ꯔꯟ ꯐꯣꯔ ꯌꯨꯅꯤꯇꯤꯒꯤ ꯂꯝꯖꯦꯜ ꯉꯁꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟ ꯁꯤꯡꯍ ꯁꯤꯑꯦꯝ ꯕꯪꯒꯂꯣꯗꯒꯤ ꯂꯝꯊꯥꯈ꯭ꯔꯦ꯫ ISCOM ꯅ꯭ꯌꯨꯁꯅ ꯄꯤꯖꯕ ꯃꯅꯤꯄꯨꯔꯤ ꯄꯥꯎ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ꯫ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫